ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯍꯨꯝ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯖꯪ ꯑꯃꯅꯤ ꯍꯥꯏꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯈꯣꯡꯖꯪ ꯑꯁꯤ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ IDPꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯍꯟꯗꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯠꯊꯣꯛꯂꯤꯕꯁꯤꯗꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯖꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯟꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯐꯤꯕꯝ ꯐꯖꯤꯜꯂꯛꯂꯦ, ꯃꯍꯧꯁꯥꯒꯨꯝ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯕꯅꯤꯅ IDPꯁꯤꯡꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯖꯪꯅꯤ꯫ ꯃꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ IDPꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯃꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤ PR ꯂꯩꯉꯥꯛꯅ ꯕꯥꯔꯇꯣꯟ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯕꯅꯤ꯫ IDPꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯊꯤꯡꯗꯨꯅ ꯆꯪꯍꯟꯗꯕ, ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯃꯨꯛꯅꯕ ꯊꯣꯔꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗ꯭ꯔꯕ IDPꯁꯤꯡꯒꯤ ꯃꯊꯛꯇ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯏꯖꯔꯦꯜꯒꯤ ꯐꯣꯔꯁꯁꯤꯡꯅ ꯁꯤꯔꯤꯌꯥꯒꯤ ꯈꯥ ꯊꯪꯕ ꯈꯨꯡꯒꯪ ꯑꯃꯗ ꯔꯦꯗ ꯆꯠꯊꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯡꯅꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯁꯤꯔꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯒꯖꯥꯗ ꯂꯩꯔꯤꯕ ꯁꯤꯖꯐꯤꯌꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯇ꯭ꯔꯤ꯫ ꯁꯤꯔꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯇꯦꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠꯅꯤ꯫ ꯁꯤꯈꯤꯕ ꯃꯤꯑꯣꯏ 12 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃꯗꯤ ꯅꯨꯄꯤ ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯁꯅꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯖꯔꯦꯜꯒꯤ ꯂꯟꯃꯤꯁꯤꯡ ꯑꯗꯨꯅ ꯕꯦꯠꯖꯤꯟ ꯈꯨꯡꯒꯪ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯊꯣꯔꯛꯇꯨꯅ ꯊꯤꯡꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯌꯥꯝꯂꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯃꯤꯔꯝꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯆꯦꯟꯅꯕ ꯖꯃꯥ ꯏꯁꯂꯥꯃꯤꯌꯥ ꯍꯥꯏꯕꯗꯤ ꯏꯁꯂꯥꯃꯤꯛ ꯒ꯭ꯔꯨꯞꯀꯤ ꯆꯤꯡꯅꯕꯁꯤꯡꯅ ꯕꯦꯠꯖꯤꯟ ꯈꯨꯡꯒꯪꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯏꯟꯇꯤꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯔꯦꯗ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯠꯊꯈꯤꯕ ꯔꯦꯗ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯂꯟꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯂꯤꯇꯦꯟ ꯀꯌꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯂꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ 6 ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯀꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ US ꯀꯤ ꯍ꯭ꯋꯥꯏꯠ ꯍꯥꯎꯁ ꯃꯅꯥꯛꯇ ꯑꯐꯒꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯦꯁꯅꯦꯜ ꯒꯥꯔꯗꯀꯤ ꯄꯔꯁꯣꯅꯦꯜ 2 ꯅꯣꯡꯃꯩꯅ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯋꯦꯁ ꯚꯔꯖꯤꯅꯤꯌꯥꯗꯒꯤ ꯆꯍꯤ 10 ꯁꯨꯔꯕꯤ ꯅꯦꯁꯅꯦꯜ ꯒꯥꯔꯗ ꯄꯔꯁꯣꯅꯦꯜ ꯁꯥꯔꯥ ꯕꯦꯛꯁꯇꯣꯝꯗꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ USꯇ ꯊꯥꯔ ꯋꯥꯔꯜꯗ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯖꯐꯝ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 11ꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯔꯃꯦꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯁꯤ ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯍꯟꯅ ꯔꯤꯚ꯭ꯌꯨ ꯇꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯟꯅ US ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯃꯇꯝꯗ ꯏꯂꯤꯒꯦꯜ ꯑꯦꯃꯤꯁꯟꯁꯤꯡ ꯑꯣꯏꯕ ꯈꯨꯗꯛꯇ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯥꯔꯗ ꯋꯥꯔꯜꯗ ꯂꯩꯕꯥꯛꯁꯤꯡꯗ ꯃꯥꯏꯒ꯭ꯔꯦꯁꯟ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯝꯕ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯦꯞꯅꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯈꯤꯕ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯣꯏꯅ ꯃꯥꯡ ꯇꯥꯛꯂꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊꯥꯔꯗ ꯋꯥꯔꯜꯗ ꯀꯟꯇ꯭ꯔꯤꯁ ꯍꯥꯏꯅ ꯊꯣꯜꯂꯤꯕ ꯑꯁꯤ ꯂꯣ ꯑꯦꯟꯗ ꯃꯤꯗꯜ ꯏꯟꯀꯝ ꯗꯤꯚꯂꯞꯃꯦꯟꯠ ꯅꯦꯁꯟꯁꯤꯡ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯐ꯭ꯔꯤꯀꯥ, ꯑꯦꯁꯤꯌꯥ, ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯑꯣꯁꯤꯅꯤꯌꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯑꯐꯒꯥꯟꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯅ ꯅꯦꯁꯅꯦꯜ ꯒꯥꯔꯗꯀꯤ ꯄꯔꯁꯣꯅꯦꯜ 2ꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯃꯗꯤ ꯇꯦꯔꯔꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯑꯃꯦꯔꯤꯀꯥꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯐꯪꯁꯟꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯋꯤꯛꯂꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯄꯥꯎꯆꯦ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯖꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯔꯤꯄꯣꯔꯠ ꯑꯃꯗ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯀꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯒ꯭ꯔꯥꯃꯤꯟ ꯅꯦꯠꯋꯥꯔꯛ ꯑꯗꯨ ꯑꯜ ꯀꯥꯏꯗꯥꯒ ꯃꯔꯤ ꯂꯩꯅꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯏꯟꯇꯤꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯒ꯭ꯔꯥꯃꯤꯟ ꯅꯦꯠꯋꯥꯔꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯜ ꯀꯥꯏꯗꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯁꯃꯥ ꯕꯤꯟ ꯂꯥꯗꯦꯟ ꯑꯃꯁꯨꯡ ꯑꯜ ꯀꯥꯏꯗꯥ ꯅꯦꯠꯋꯥꯔꯛꯇ ꯁꯦꯜ ꯇꯦꯡꯕꯥꯡ ꯄꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯀꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯥꯔꯠꯅꯔꯁꯤꯞꯁꯤꯡꯒꯤ ꯑꯣꯏꯕ ꯃꯊꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯄꯜꯂꯗꯨꯅ ꯍꯥꯏ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯃꯥꯂꯦꯝꯗ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯏꯕ ꯈꯨꯠꯃꯥꯕ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯛꯄꯒ ꯂꯣꯏꯅꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯒ꯭ꯔꯥꯃꯤꯟ ꯅꯦꯠꯋꯥꯔꯛꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯅꯔꯛꯄꯒ ꯂꯣꯏꯅꯅ ꯋꯦꯁꯇꯔꯟ ꯏꯟꯇꯤꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯒ꯭ꯔꯥꯃꯤꯟ ꯅꯦꯠꯋꯥꯔꯛꯇ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯣꯁꯃꯥ ꯕꯤꯟ ꯂꯥꯗꯦꯟ ꯑꯃꯁꯨꯡ ꯑꯜ ꯀꯥꯏꯗꯥꯗ ꯁꯦꯜ ꯆꯥꯎꯅ ꯇꯦꯡꯕꯥꯡ ꯄꯤꯔꯝꯕ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆꯇ ꯋꯥꯜ ꯁ꯭ꯇ꯭ꯔꯤꯠ ꯖꯔꯅꯦꯜꯅ CIA ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯜ ꯀꯥꯏꯗꯥꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯤꯁ꯭ꯠ ꯑꯗꯨ ꯐꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ
बिजनेसमैन मोहम्मद अब्दुल लातिफ जमील याउखिबग लोइनना मियोय असी हौजिक ग्रामीण जमील माइक्रो फाइनान्स की मेंबर ने हाई रिपोर्ट असिदा मखा तारदुना हाई मोहम्मद अब्दुल लातिफ जमील ओस्मान बिन लादेन मरुओइब सेलगी तेमांग पीबगी मनुंग अम ओइबग लोइनना सेप्टेम्बर की तंग 13 की लान अदुदसु मास्टर माइल लुचिंग अमनि हाइरे ऑनलाइन द कॉर्पोरेट कोचिंग की मतुंग इन ग्रामीण जमील हाइबा सोशल बिजनेस असी इन कुमजा 2006 ता होदोक्तुना ग्रामीण फाउंडेशन अमसुंग ग्लो वेल लिमिटेड की जॉइंट वेंचर ओइबग लोइनना अब्दुल लातिफ जमील ग्रुप की सब्सिडियरी अमसु ओइरिबनी कंपनी की मरुओइब पंदमदी माइक्रो फाइनेंस इंस्टीट्यूशन सिंगी मतिंग ओइबग लोइनना लाइरबगी पनखैदगी हेन लैब महिंग अमद पुखतनबगी पंदमनी कंपनी मिडल ईस्ट नॉर्थ अमेरिका अफ्रीका टर्की अहान ओइना सोशल बिजनेस नि हाइन लौनबग लोइनना माइक्रो फाइनेंस की थबकसिंग अदु खुमांग चौक्सिंदुना लाइरब कयाबु अनौब मंगालम पिरक्लिबनी कुमजा 2013 की डिसेंबर थादा US डॉलर मिलियन 65 की मथक सेंथंग पीदुना नॉर्थ अफ्रीका रीजन अमदी टर्की क्लाइंट मिलियन 2.2 की ओइब मथक लौकी हाइनसु पावसिन मखा तारे पाकिस्तान की CDF आसिम मुंड अमदी प्राइम मिनिस्टर शहबाज शरीफ की लेंगाकना लेबाक असी हाने की प्राइम मिनिस्टर इमरान खान बु जेल मनुंग याम तमथीन ओपी नेबीबत नतना हातोकनब ललोंग चथरे हाइना पाकिस्तान तहरीक इ इंसाफ PTI की थौमिसिंग हाइरे चयोल तरुक हेलब फाउबद इमुंग मनुंग मियोसिंग इमरान खान बु उनहंदरन थमलीब थौंग असिना महाक सियमलगद्रा हाइन ngang सकनरखिबनी इमरान खान की मची अलीमा खान CNN न्यूज 18 द फोंदोरखिबगी मतुंग इना शहबाज शरीफ की लेंगांग इमरान खान अवाब पिरमदु हाइन खल्ले मरमदी करिगुंबा शहबाज शरीफ की लेंगांग इमरान खान ओटनेबो ओइरगदी लेबाक असिगी मियामना इमरान खान की दमकत करी तुरकबु याबगी हाइबिदु अदुनु मसान खंगजरमगनी अथुबा मतमदा इमरान खान उनहंदुना चपचाबा मरम अम खंगहंद्रबदी लेबाक असिदा अचौब इहो अम सोइदन लाक्लगनी हाइरे अदियाला जेलदगी फंगबा पाव अमगी मतुंग इनदी जेल मनुंग इमरान खान की हक्चांगी फियम का हेन सोचिलकपन मरम ओइरगा शहबाज शरीफ की लेंगांगना मखोइदा इमरान खान ओटनेबगी थौदोकसिंग अदु लोसिननबु होतरकपनी शहबाज शरीफ की थौंग असिना मरम ओइरगा पेंद्रब खैबर पख्तूनख्वा की चीफ मिनिस्टर मसामक्सु अदियाला जेल ममांगदा इमरान खान थादोकदबनी हाइदुना अकनबु वकत मिफम पांथोकपा होग्रबनी इमरान खान की मचे मचनसिंग लेबाक असिगी ओइबा हाई कोर्ट चे थारदुना अथुबा मतमदा इमुंग मनुंगी मियोइसिंगा महाक उनहनबिनबा हाइजखि पाकिस्तान की मीडिया ने फोंदोरखिबगी मतुंग इना हौजी अदियाला जेल दे इमरान खान टेक्ट काइदन लेरी महाक ओरपी नेबीरी अमदी सिरमबगी हाइना संदोकलिबा पाउसिंग अदु युमफम याउदबनी हाइना फोंदोकपा लेख्रबनी अदुबु इमरान खान इमुंग मनुंगी मियोइसिंग अमदी PTI की थौमिसिंग इमरान खान मसा मौ फन लेरगदी करिगिदमक्ता शहबाज शरीफ की लेंगाक असिना इमुंग मनुंगी मियोइसिंग महाक उनहंद्रिबा करिगिनु हाइबसी अचौब वहंग अम ओइरी करिगुंबा इमरान खान हक्चांगी फिवम अदु लोसिननबा शहबाज शरीफ की लेंगाकनु होतरमलबदी लेबाक अहिदा अचौब वथोक अम सोइदन ओइरगनी हाइनसु PTI न अकी खंग पीबा हौग्रबनी निंगसिंग याबदी कुमजा 2022 दा पाकिस्तान की पार्लियामेंट नन कॉन्फिडेंस मोशन पुखटलदुना इमरान खान बु लेंगाक्तगी लौथोकलब मतुंगदा कुमजा 2023 की अगस्त थादा माकी मथक्ता करप्शन अमदी सेल लौथोक लौसिंगी मतंग मराल कया सिजिंदुना जेल अनु थाजिंखिबनी हाइ सही यनी हेन सोक अनु लाखिब गजा की लान असिदा सीजफेयर कयारक चतनरबसु नकल अनिगी मरक अटैक चथबदी अदुम लेप लेत्रि लाल असिदा हौजि फावबगी मनुंग सिखिबा पैलेस्टाइन की मसिंग अछि पुना 1934 सोग्रे लाल असिदा असो अपन नंग्रबा मिगी मसिंग न पुना लाख अमग 1935 हेनग्रे हौजिकसु इजेल की लमीसिन गजा की मफम कया अदबु हमास की मथक्ता लैखा अमदि नोंथक्तगी अदुम मखाता लान चथदुन लेरिबनि हाइनसु पाउ सोर्स असिन मखाता इंडिया न सौगतपदगी थौना कया लाखरबा अफगानिस्तान की तालिबान लेंगाकना पाकिस्तान द चाउन अकी खंग पीखरे रिपोर्ट असिगी मतुंग इना पाकिस्तान तालिबान लेंगाकता चाउन सिंनरदुन बॉर्डर एरिया सिंग मपुंग फान सिस तौदुन थमखिबन मरम ओइरगा अफगानिस्तान तमन लाप गरी कया चंगलप ngमदन लाखिबन मधुगे खुदोंचाबा कया लौदुना पाकिस्तान गवर्नमेंट तालिबान लेंगाकता ब्लैकमेल तौबा हौरदुना तंगाई फदब हिदाक लंथकी ओइबा पोलमसिंग अफगानिस्तान योसिलहलक्तबनी असिगुम अवाबगी फिल्म मसिदा तालिबान सिंगी दमकता इंडिया न चाउन लेप्तुना अफगानिस्तान तंगाई फदब हिदाक लंथकसिंगी मतेंग पांगबदगी खमथेंग हराउरबा तालिबान सिंगना इंडिया द मसिंग यामलब हिदाक लंथकसिंग पिबिबद दिल दौनन हाइरक्किबनी तालिबान इंडिया के याम अफब मई थमनन होटनख्रे हाइनसु पावसिन मखातार अमेरिका की प्रेसिडेंट डोनाल्ड ट्रम्प ने यूक्रेन की लालोसिनन याम कन्न होटरिंग स्टेट असिदा प्रेसिडेंट व्लादिमीर पुतिन ने यूक्रेन की प्रेसिडेंट व्लादिमीर जेलेंस्की दा चाउन अकी खंग पीखरे रिपोर्ट असिगी मतुंग इना व्लादिमीर पुतिन रशिया की लनमीसिंग न लेरिबा मफमसिंगदगी यूक्रेन की लनमीसिंग चटखिगदबनी करिगुम यूक्रेन की लनमीसिंग हंदोक्त्रबदी रशिया की लनमीसिंग अकनबा मोंग लांदाबा होरगनी
Donald Trump putholiba peace pal asigi matangdi yamna kupna khananina ama changi Ukraine gi lala si losinana khotnabada Donald Trump putholiba proposal asi nakal ani gi marakta sukna gi wari sanaba honana khotna pagi thawang amani adubu Ukraine gi lanmising Russia gi lanmising leiri mafamsing asidati haiba handoktrabadi lala si pak chana losinba yaru haibaji phongdorakhiban panba yabadi Russia na hodi Ukraine yamlaba lam kaya chada kullom losindun leiriban lamsing asi Vladimir Putin na Russia gi oigedabani haina hojiksu aduma muktuna leiba maramna lala si losinba ngamna leiribani haina su pawu source sin makhatar Russia na Europe leibak sing da kaidonunda landaroi haibu wafam ched iraga piba ngamgani haina Russia gi president Vladimir Putin na phongdokre panba yabadi Europe leibak sing oina luchingba amadi NATO gi luchingba sing nasu Russia na sei khara asi manungda Russia na landar gani haina phongdoktun lakhiban ngarang maktada su German gi foreign minister Johann Bifuna 2029 phawbagi manungda Russia na Europe leibak sing da landar gani haina phongdokhiba leigraban asiguma pibam masida Russia gi president Vladimir Putin na Europe leibak sing da Russia gi landana bagi throng to buleite Europe leibak sing gi luchingba singna makoyi oiba micham miyam de lonam tawdun aki yakang pokhallaga langi khulai leisin nabagi mingda sel tanaba khotnabani hainasu manu phongdokpa leike Europe leibak sing luchingba singna lana sandok ibu wafam asi makhatana sandoktabani hena phagani hainasu pawo sin makhatar sakni phini bagi masing hengalktana bagi pandamda Pakistan gi micham miyamda visa piba United Arab Emirates na mapung phana tingjingre haire report asigi matung ina Pakistan dagi lakhiba micham kaya na United Arab Emirates ta hek thunglabaga sakni phini bagi thabak tawduna leibak asida aduma namdun leisin bagi thawng kaya leppa leitana chatrakhibani loinana leibak ahida Pakistan dagi lakhiba sakni phini basing aduna makhal makha kaya ge crime gi thabak chatrak maramna Pakistan gi micham chingde visa pibagi thabak achi mapung phana United Arab Emirates government tingjingkhibani panbayabadi UAE Saudi Arabia Dubai amadi maleng atai atop leibak sing leiba chakni phini basing achi ayambana Pakistan lengak tagini hainasu pawo sin makhatare China gi Hong Kong city da mai chapagi leibak thiba thodu amada sikhiba megi masing chama kun palam sugre hojik semiyo chani gi yankhai hena thiba khangdan lei haina report amana haire mathon kuntha matoi hena wangba building ni pan mai chapagi thodu aduda mai kan changkiba ho wai ho kauba fire factor gi miyoi amasu sigre todok adu lei hidaba fire factor gi girlfriend ma kan sine jaba ho wai ho bu super hero gi title pidun ikai khumnaba ga loinana social media da makoi ani na kapmina kiba photo thagala kibada maliam gi miyamna ho wai ho Hong Kong gi super hero khakta natte maliam pumbagi oiba super hero ni hainasu un arakre haini panbiya badi ngarang Hong Kong da thokiba akanba mai chapuni thodok adu gi matangda Hong Kong gi chief executive officer oiba John Lee Kachio na phongdorakibagi matung ina city asida laiba public housing project punamak yamna kupna yengsinbaga loinana investigation kaya chattaragani building ni pala du punna mathang matau kramna mai chalakibano haibagi matangdasu thijinba hawragani hainasu pawo sin makhatar